Mayambu ahanbamaktada Makhal Mathel Manipur Full Story Collection na Mayambu taramnok sabagaloina ikok nona khurumjari ngasisu mayamge ngaihak pathanapgidamakta Manipuri horror story amamuk puduna lakjari horror story asiki mamingna Lilagi Bhoot wari asina hingliba amadi laikhidraba kanagumbi amataga marinajati aibana wakhana sagatjaraga tabiriba singi ngaihak pathanapgidamakta semjaba warini hojik mayamdu khudol tamjari Manipuri horror story Lilagi Bhoot matamdu nungthilgi matamni makoi mayam punsinduna kari kamdauksige haiduna wa tanari makoina tawkhiba Lilagi phamba khudimakta karanasu yengbikhidi makoina tawriba thabak adu ahanbagi oiradi khangringaigi oina amurak anirakti chatlami adubu mamai thangdadi hektamak tokthoknakhi maram masina makoi senjamna tongdawa amati senjamna mangba haibadu oikhi masigi matung makoina tawriba thabak asida kari kamdoragati khwaidagi hena paisa paiba amati maming chatpa ado oigadagi haiduna wakhan khalakli matam adutta Lila tawriba adugi makoigi khwaigi makok oiriba Lila babu adu makoi mayamda tuminna wafam ama hairi aikoina tawriba thabak asi mahi chadre aduna laiminariba khudimak magi atopa sinphamjingda chatnagage haiduna wakhan khalaklabanina aina hairakadawriba thabak asi aikoina mai pakna pangthokpa tarabadi aikoina kanagisu mateng yaudana aikoi ithannata honajaba yagani aduga aikoina tawrakpa so khudimakta mayamna pamnaba yengnaba chikna chainapa ngamdo makhai mi tin bhaibadu oigadawribani aikoigi lila anoba puthorokpa ngaibada mi singse nongo bine laije sing ngaibago ngainagadawribani adu mayam punamak jabirabro adumna hairakpata tilliba miya maduna kari thabakno haiduna hangi adubu Lila babu nadi haidoklamdi aina ngasi nokoi mayamda haiba sini thabak asidi kona khangu mai paktriba phawgedi aina su haidokpa talli mai palaba matam khadada haidokke phare ngasi gidi ai chatlagi mayam su yumda hanaro meeting asi swade lo silasi asom na hairam laga Lila babu mayum lomda hanki Lila babu mayum lomda di handi mahak kanagumba amagi mayumda laklibani asuk kuiba matam masi Lila babu sugumba thabakta kaya thajaramdabani adubu ngasidi mahak thabak asi chang yenglage thajadaba ayase thajadabra natragana thajabra haibadu yenglage aina tawutoriba thabak asi mai paklabadi ai tasengna thajaragi aduga tasengna mai paktaba taragati sungtha thaja kharoi khaladuna laklibani asum lakmana haujikti mahak thonggal lamata mahaku pusalakli thonggal adutiga sum changaklaga sumang yaukiba khanghaudi masidagidi Lila babu du tuminna leplaga lairi kaidausigge haiduna ngaihak lairingi matam adutta imungdagi miyoi ama parap tholakpa adutta Lila babu leplaga lairamba adutta miyoi aduna kaurakli Lila babu khangum karigum manglamba manglan amadagi mangphaunarakpagum mahak mikap khangthok tholakpagum oja chawthoibu lebidabro haiduna hangli madamadu miyoi aduna wabadi irujaba chakhi soidana karaklagani ngaihakta ngaibiyu hairamlaga miyoi adudi chatkhri Lila babu tokphom khangdi mahana unaba lakliba miyoi asina mahaku hek ubaga karamba mawongda chairakadaba natagana taram kausilakadra haiba wafam masini mahana ngasaidagi mangduna khalduna leiribasi leramliba haujik tholamliba miyoi adunasu phammu kholu haiduna phida tharambasu tawdi Lila babu sumang masi aduta tingak adumak lepdaga leiri nungsa marak aduta matam aduta chawthoi irujarubadagi karaklei mahak nungthilgi chak chananapagidamagta irujaruribani mahana adukna karakpata nipa ama sumang masida leplamba aduta chawthoi parap changsinduna ibung odi kana hanguro haiduna hanglui Lila babu mamai leithorukli matam aduta chawthoina babu nang ngoire ko hoi oja ai oja ke nakta lakcharibani ngasina muk kari gidamta laklibano ha ai muk kariam naba laklibro oja nati
ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯑꯣꯖꯥꯒꯤꯅ ꯃꯇꯦꯡ ꯑꯝꯇꯪ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤ ꯃꯇꯦꯡꯅꯣꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯕꯣ ꯑꯩ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯁꯤꯊꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯂꯣ ꯃꯗꯨ ꯃꯩ ꯗꯥꯏ ꯂꯩꯇꯦꯀꯣ ꯑꯣꯖꯥ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯑꯣ ꯑꯗꯨꯗꯤꯅꯦ ꯑꯩ ꯆꯥꯛ ꯆꯈꯣꯃꯨꯛꯇꯪ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯋꯥꯗꯣ ꯇꯥꯟꯅꯁꯤ ꯅꯪ ꯆꯥꯔꯨꯁꯤ ꯂꯥꯎꯗꯅ ꯌꯥꯔꯅꯤ ꯑꯣꯖꯥ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯍꯣꯏ ꯂꯩꯔꯝꯃꯨ ꯉꯥꯏꯍꯥꯛꯇꯪ ꯑꯩꯕꯣ ꯑꯩꯗꯣ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯀꯔꯤꯒꯤ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯂꯤꯂꯥꯕꯥꯕꯨꯅ ꯂꯥꯛꯂꯤꯕꯗꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯒꯨꯝ ꯇꯧꯏ ꯂꯤꯂꯥꯕꯥꯕꯨꯁꯨ ꯈꯪꯏ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯆꯥꯎꯊꯣꯏꯗ ꯃꯔꯩ ꯌꯦꯠꯈꯤꯕ ꯑꯃꯗꯤ ꯈꯔ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯄꯨ ꯂꯥꯛꯄꯗ ꯇꯔꯥꯝ ꯇꯧꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯏ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗꯗꯤ ꯂꯤꯂꯥꯕꯥꯕꯨꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯤꯂꯥꯕꯥꯕꯨꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯆꯥꯎꯊꯣꯏ ꯋꯥꯔꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯤꯂꯥꯕꯥꯕꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯆꯥꯎꯊꯣꯏꯗꯣ ꯆꯥꯛ ꯀꯥꯕꯛ ꯆꯥꯔꯒ ꯊꯣꯔꯛꯂꯕ ꯖꯥꯠꯅꯤ ꯐꯤꯗꯥ ꯑꯅꯤ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯅꯨꯡꯁꯥ ꯌꯥꯏꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯔꯤꯅꯣꯅꯦ ꯑꯗꯣ ꯅꯪꯅ ꯂꯥꯛꯄꯕꯣ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯄꯤꯈꯤꯕ ꯁꯀ꯭ꯔꯤꯞ ꯑꯗꯨ ꯅꯪꯅ ꯌꯥꯝꯅ ꯀꯔꯦꯝꯅꯈꯤꯕꯅꯤꯗ ꯍꯦꯔꯣꯅ ꯁꯤꯔꯒ ꯍꯤꯡꯀꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯣꯖꯥ ꯃꯗꯨꯒꯤ ꯁꯀ꯭ꯔꯤꯞꯇꯨ ꯑꯩ ꯑꯃꯨꯛꯇꯪꯒ ꯄꯥꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤꯁꯤꯕꯨ ꯁꯀ꯭ꯔꯤꯞ ꯂꯩꯔꯛꯇꯕꯒꯤ ꯋꯥꯔꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯧꯖꯤꯛ ꯂꯤꯂꯥ ꯂꯦꯞꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯅꯥꯝꯇꯁꯨ ꯌꯦꯡꯕꯤꯗꯦ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯌꯦꯡꯉꯨꯕꯗꯒꯤ ꯋꯥꯔꯤ ꯈꯪꯉꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯦꯛꯇꯃꯛ ꯇꯣꯛꯊꯣꯛꯅꯈꯤ ꯋꯥꯔꯤꯗꯨ ꯃꯒꯨꯟ ꯑꯃ ꯏꯌꯥꯎ ꯌꯥꯎꯗꯕꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏꯅꯁꯨ ꯔꯥꯏꯇꯔꯁꯤꯡꯗꯨꯗ ꯅꯈꯣꯏꯅ ꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯤꯅ ꯀꯌꯥ ꯄꯥꯝꯂꯣꯏ ꯍꯥꯏꯔꯨꯔꯕꯁꯨ ꯑꯣꯟꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯃꯤ ꯑꯇꯥꯡꯕ ꯔꯥꯏꯇꯔꯁꯤꯡꯗꯒꯤ ꯂꯧꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯑꯣꯖꯥ ꯑꯗꯨꯁꯨ ꯄꯩꯁꯥꯅꯒ ꯁꯨꯝ ꯄꯨꯊꯔꯛꯄꯅꯦ ꯔꯥꯏꯇꯔꯒꯤ ꯈꯔ ꯈꯥꯏꯗꯣꯛꯈꯤ ꯑꯃꯒꯤꯈꯔ ꯈꯥꯏꯗꯣꯛꯈꯤ ꯄꯩꯁꯥꯗꯨ ꯂꯤꯂꯥ ꯑꯩꯈꯣꯏꯅ ꯋꯥꯅ ꯆꯠꯂꯒ ꯂꯨꯄꯥ 100-200 ꯂꯦꯝꯗꯦ ꯑꯗꯨꯗꯤ ꯇꯟꯅꯔꯕ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯐꯥꯎꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯅ ꯑꯩꯅ ꯄꯤꯕ ꯁꯀ꯭ꯔꯤꯞꯇ ꯐꯥꯎꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯒꯤꯗꯤ ꯅꯪꯅ ꯈꯪꯉꯤꯕꯗꯨ ꯉꯥꯏ ꯅꯪꯅ ꯑꯄꯤꯕ ꯈꯔ ꯂꯧꯒꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯑꯄꯤꯕ ꯈꯔ ꯂꯧꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯏꯅ ꯂꯨꯄꯥ 10 ꯄꯤꯔꯒꯁꯨ ꯍꯦꯛ ꯂꯧꯒꯗ꯭ꯔꯥꯗꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯑꯣꯐꯔ ꯑꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯇꯥꯕꯅꯤ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯒꯗꯕꯅꯤ ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯅ ꯑꯩꯒꯤ ꯑꯗꯨꯒ ꯁꯔꯨꯛ 2 ꯑꯃꯅ नखोꯏꯒꯤ ꯑꯣꯏꯒꯗꯕꯅꯤ ꯀꯔꯤ ꯈꯜꯂꯤꯕ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯥꯖꯔꯤ ꯇꯧꯕꯇꯕꯨ ꯄꯩꯁꯥꯗꯨ ꯃꯥꯡꯂꯕꯗꯤ ꯄꯩꯁꯥ ꯃꯥꯡꯂꯣꯏꯅꯦ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯇꯥꯔꯝꯂꯕꯗꯤ ꯅꯪ ꯉꯍꯥꯟꯅ ꯐꯥꯎꯔꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥ ꯇꯥꯈꯤꯗꯕ ꯑꯗꯨꯅ ꯁꯣꯏꯔꯤꯕꯅꯤ ꯑꯩꯒꯤ ꯁꯀ꯭ꯔꯤꯞ ꯑꯁꯤ ꯐꯖꯒꯦ ꯐꯖꯔꯣꯏ ꯃꯤꯅ ꯀꯤꯔꯤꯛ ꯆꯤꯡꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯖꯥ ꯀꯔꯝꯍꯥꯏꯅ ꯇꯧꯕꯗꯨꯅꯣ ꯍꯥꯏꯁꯤꯕꯨ ꯃꯤ ꯇꯥꯔꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯦꯂꯣꯏ ꯇꯝꯂꯥꯏꯅꯆꯤꯡꯕꯒꯤ ꯋꯥꯔꯤ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯁꯀ꯭ꯔꯤꯞꯁꯤꯕꯨ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕ꯭ꯔꯣ ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯁꯀ꯭ꯔꯤꯞꯁꯤ ꯑꯩꯅ ꯏꯕ ꯅꯠꯇꯦꯅꯦ ꯂꯥꯏꯅ ꯏꯕꯅꯤꯅꯦ ꯂꯥꯏꯅ ꯏꯕ ꯁꯀ꯭ꯔꯤꯞꯄꯨ ꯁꯣꯏ ꯍꯥꯏꯅꯕ꯭ꯔꯣ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯊꯥꯖꯗꯕ ꯇꯧꯒꯅꯨꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯕꯨꯠꯀꯗꯨꯕꯨ ꯎꯅꯤꯡꯗ꯭ꯔꯣ ꯂꯥꯏꯒꯗꯨꯕꯨ ꯎꯅꯤꯡꯗ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯎꯖꯅꯤꯡꯗꯦ ꯑꯩ ꯃꯗꯨ ꯀꯌꯥ ꯍꯩꯅꯖꯗꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕꯅ ꯃꯃꯤꯡ ꯆꯠꯀꯗꯕ ꯃꯌꯥꯝꯅ ꯄꯥꯝꯅꯒꯗꯕ ꯂꯤꯂꯥ ꯄꯔꯤꯡ ꯑꯝꯇꯪ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ ꯍꯣ ꯑꯗꯨꯅꯤꯅꯦ ꯐꯤꯂꯝꯗ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯒꯤ ꯁꯀ꯭ꯔꯤꯞꯁꯤ ꯂꯧꯔꯒ ꯐꯤꯂꯝ ꯅꯝꯕꯗꯒꯤ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯗꯅ ꯁꯦ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯁꯣꯔꯠ ꯃꯨꯚꯤ ꯅꯝꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤꯅꯦ ꯏꯕꯣ ꯑꯣꯖꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯈꯪꯒꯠꯂꯤꯕꯅꯣ ꯑꯩꯁꯨ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯀꯧꯊꯣꯛꯂꯨꯕꯅꯤ ꯑꯗꯩꯗꯨꯗ ꯍꯦꯛ ꯊꯣꯛꯂꯛꯂꯦ ꯑꯗꯩꯗ ꯑꯩꯅ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯧꯔꯤꯕꯁꯦ ꯑꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯑꯩꯁꯤ ꯈꯨꯝꯐꯝ ꯈꯪꯈꯤꯗꯗꯅ ꯋꯥꯔꯤ ꯃꯆꯥ ꯑꯝꯇ ꯏꯍꯟꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯦꯛ ꯈꯨꯝꯂꯨꯔꯦ ꯃꯍꯧꯁꯥꯅ ꯑꯩꯁꯤ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯁꯩꯔꯦꯡ ꯏꯕ ꯈꯔ ꯇꯧꯔꯛꯏꯗꯅ ꯃꯗꯩꯗ ꯃꯥꯅ ꯏꯔꯛꯄ ꯋꯥꯔꯤꯁꯤ ꯐꯖꯈ꯭ꯔꯕ
ꯃꯇꯝꯗꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯑꯗꯩꯗ ꯑꯩꯅ ꯂꯥꯏꯗꯨꯅ ꯏꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗꯨ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯄꯥꯍꯜꯂꯨꯕꯕꯨ ꯑꯁ ꯃꯗꯨ ꯃꯨꯟꯅꯕꯗ ꯏꯃꯥꯟꯅꯕ ꯐꯨꯠꯂꯩꯍꯩ ꯃꯗꯩꯗꯤ ꯑꯩꯅ ꯈꯪꯈ꯭ꯔꯦ ꯂꯥꯏꯅ ꯏꯔꯛꯄ ꯄꯣꯠꯁꯤ ꯃꯥꯡꯗꯦ ꯍꯥꯏꯕꯁꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯊꯪ ꯑꯁꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯩꯔꯤꯕ ꯏꯁꯀ꯭ꯔꯤꯞꯁꯤ ꯃꯁꯤ ꯅꯪꯅ ꯈꯔ ꯂꯤꯂꯥ ꯁꯥꯟꯅ ꯊꯣꯛꯂꯕꯗꯤ ꯈꯔ ꯐꯒꯅꯤꯗꯅ ꯑꯣꯖꯥ ꯋꯥꯀꯣꯏ ꯉꯥꯡꯗ ꯂꯩꯕꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯏꯁꯀ꯭ꯔꯤꯞ ꯑꯃ ꯄꯤꯕꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯐꯪꯉꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝ ꯃꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯖꯥꯗ ꯀꯠꯆꯔꯒꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯂꯕꯗꯤ ꯑꯣꯖꯥ ꯑꯩ ꯃꯊꯪ ꯁꯀ꯭ꯔꯤꯞ ꯂꯧꯖꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯁꯀ꯭ꯔꯤꯞ ꯑꯃꯇꯪ ꯂꯧꯊꯣꯛꯎꯒꯦꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯆꯦꯕꯥꯡ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯂꯤꯂꯥꯕꯥꯕꯨꯗ ꯄꯤꯔꯤ ꯂꯤꯂꯥꯕꯥꯕꯨꯅ ꯆꯦꯕꯥꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯌꯦꯛ ꯑꯗꯨ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯌꯥꯝꯅ ꯀꯤꯕ ꯌꯥꯝꯅꯁꯨ ꯁꯥꯊꯤꯕ ꯃꯃꯤꯡ ꯑꯃ ꯑꯣꯏꯔꯤ ꯂꯤꯂꯥꯒꯤ ꯚꯨꯠ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯍꯣꯏ ꯁꯦ ꯃꯁꯤ ꯐꯖꯅ ꯁꯥꯟꯅꯔꯣ ꯑꯗꯨꯗꯨꯒꯅꯦ ꯊꯕꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯈꯥꯏꯕ ꯍꯥꯏꯕꯗꯨ ꯃꯗꯨ ꯀꯥꯎꯒꯅꯨꯀꯣ ꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯂꯥꯕꯥꯕꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯤꯂꯥꯕꯥꯕꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯀ꯭ꯔꯤꯞ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯔꯤ ꯉꯍꯥꯟ ꯅꯣꯡꯃ ꯂꯤꯂꯥꯕꯥꯕꯨꯗ ꯆꯥꯎꯊꯣꯏꯅ ꯄꯥꯍꯟꯕ ꯃꯇꯝꯗꯗꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯌꯥꯏ ꯊꯤꯒꯥꯡꯗꯒꯤ ꯆꯥꯎꯄꯪ ꯄꯥꯈꯤꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ ꯉꯁꯤꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯀꯨꯞꯊꯅ ꯄꯥꯔꯛꯄ ꯑꯗꯨꯗ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈꯤꯕꯒꯨꯝ ꯂꯤꯂꯥꯕꯥꯕꯨ ꯍꯟꯖꯤꯟ ꯄꯥꯗꯨꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯤꯂꯥꯕꯥꯕꯨ ꯃꯊꯪꯒꯤ ꯃꯈꯣꯏ ꯂꯤꯂꯥ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯀ꯭ꯔꯤꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯃꯌꯥꯝꯁꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯔꯤꯡ ꯑꯗꯨ ꯂꯤꯂꯥꯕꯥꯕꯨꯅ ꯃꯍꯥꯛꯀꯤ ꯂꯤꯂꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯈꯤ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯃꯗꯨꯗꯤ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯕ ꯐꯤꯂꯝꯒꯨꯝꯕꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯤꯂꯥꯕꯥꯕꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯃꯗꯣ ꯃꯊꯪ ꯀꯣꯄꯤ ꯇꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯁꯤꯡꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯂꯤꯂꯥꯗꯣ ꯍꯌꯦꯡꯗꯒꯤ ꯇꯝꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯁꯜꯂꯛꯈꯤ ꯂꯤꯂꯥꯕꯥꯕꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯝꯈꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯉꯍꯥꯟ ꯃꯈꯩ ꯃꯣꯏꯅ ꯂꯤꯂꯥ ꯇꯝꯕꯗꯤ ꯊꯥ 2-3 ꯑꯗꯨꯃꯛ ꯆꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯥꯎꯊꯣꯏꯅ ꯄꯤꯔꯛꯂꯤꯕ ꯂꯤꯂꯥꯒꯤ ꯁꯀ꯭ꯔꯤꯞ ꯑꯗꯨ ꯃꯈꯣꯏꯅ ꯇꯝꯕꯗꯗꯤ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 19ꯅꯤꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯥꯁꯨ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤ ꯉꯛꯆꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯗꯣ ꯌꯥꯝꯅ ꯄꯩꯁꯥ ꯐꯪꯕ ꯑꯃꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯊꯝꯂꯤꯕ ꯁꯀ꯭ꯔꯤꯞꯁꯤꯡꯗꯨ ꯃꯊꯪ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯂꯤꯂꯥꯕꯥꯕꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯐꯪꯂꯤꯕ ꯑꯗꯨꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯐꯪꯅꯤꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛꯅꯤ ꯀꯂꯛ ꯆꯥꯎꯕ ꯃꯤꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯪꯖꯔꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯂꯤꯕ ꯑꯁꯤꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯅꯥꯏꯕ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯄꯥꯝꯂꯛꯂꯤ ꯂꯤꯂꯥꯕꯥꯕꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯑꯣꯖꯥꯒꯤ ꯁꯀ꯭ꯔꯤꯞꯁꯤ ꯃꯤꯅꯁꯨ ꯃꯃꯤꯡ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛꯇꯤ ꯄꯩꯁꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄ ꯍꯥꯏꯕꯗꯨ ꯍꯦꯛ ꯍꯤꯞꯂꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯁꯧꯗꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯃꯊꯪ ꯄꯥꯛꯂꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯕ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯛꯂꯕꯅꯤ나 ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯕ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤꯁꯤ 4-5 ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯕ ꯄꯥꯝꯖꯔꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯆꯥꯎꯊꯣꯏꯅ ꯍꯣꯏ ꯑꯗꯨꯒ ꯍꯥꯛꯅꯁꯨ ꯀꯔꯥꯝꯒꯅꯨꯅꯦꯕꯣ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯇꯤꯝ ꯑꯗꯨ ꯃꯗꯨ ꯈꯛꯇꯃꯛ ꯅꯍꯥꯛꯅ ꯂꯤꯗ ꯇꯧꯔꯒ ꯆꯠꯀꯗꯕꯅꯤ ꯑꯇꯣꯞꯄ ꯇꯤꯝ ꯂꯥꯝꯁꯤꯜꯂꯨꯔꯒ ꯅꯍꯥꯛ ꯍꯦꯟꯅ ꯋꯥꯒꯅꯤꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯅꯠꯇꯦ ꯃꯇꯝ ꯈꯔꯒꯤꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯗꯕꯁꯨ ꯌꯥꯏ ꯃꯗꯨꯃꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ
ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤꯕ ꯃꯈꯩꯗꯤ ꯅꯪ ꯑꯋꯥ ꯑꯅꯥ ꯂꯩꯔꯣꯏꯀꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤꯗ ꯅꯤꯌꯣꯝ ꯀꯥꯏꯅ ꯀꯔꯥꯝ ꯆꯥꯎꯗꯨꯅ ꯊꯕꯛ ꯇꯧꯔꯨꯔꯕꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯃꯟꯗꯅ ꯂꯦꯛꯇꯅ ꯇꯣꯛꯏ ꯍꯥꯏꯕꯗꯨ ꯇꯥꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪ ꯍꯌꯦꯡ ꯃꯊꯪꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯔꯕꯔꯣ ꯑꯩꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ ꯑꯣꯖꯥ ꯁ꯭ꯀ꯭ꯔꯤꯞꯇꯨ 5 ꯄꯤꯕꯤꯌꯨ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯕꯣ ꯑꯃꯃꯝꯇꯪ ꯂꯧꯅꯦ ꯅꯪꯕꯣ ꯍꯩ ꯃꯃꯥꯅ ꯂꯤꯟ ꯄꯣꯛꯄꯒꯤ ꯋꯥꯔꯤꯗ ꯂꯤꯟꯒꯤ ꯃꯃꯩꯗꯨ ꯏꯟꯆꯤ 4ꯗꯤ ꯁꯅꯥ ꯑꯣꯜꯂꯤ ꯍꯥꯏꯗꯨꯅ ꯏꯟꯆꯤ 4 ꯀꯛꯑꯣꯗꯅ ꯍꯥꯏꯕꯗ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯀꯔꯥꯝ ꯆꯥꯎꯃꯟꯕꯗꯒꯤ ꯏꯟꯆꯤ 5 ꯀꯛꯂꯨꯕꯗꯒꯤ ꯂꯤꯟ ꯑꯗꯨ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯅꯪ ꯇꯥꯏꯗꯅ ꯀꯔꯥꯝ ꯆꯥꯎꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕꯅꯤ ꯑꯃꯃꯝꯇꯪ ꯂꯧꯀꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ 5 ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯏꯈꯥꯗ ꯃꯈꯣꯏ ꯇꯤꯝ 5ꯅꯤ ꯂꯩꯔꯤꯕꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯕꯁꯤꯕꯨ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯄꯤꯔꯒꯦ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦꯀꯣ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯂꯤꯂꯥꯕꯥꯕꯨꯗ ꯌꯥꯝꯂꯕ ꯁ꯭ꯀ꯭ꯔꯤꯞ 5 ꯑꯗꯣ ꯄꯤꯈ꯭ꯔꯤ ꯂꯤꯂꯥꯕꯥꯕꯨ ꯍꯔꯥꯎꯒꯨꯝ ꯀꯔꯤꯒꯨꯝ ꯃꯁꯥꯗꯣ ꯅꯤꯛꯄꯣꯏ ꯀꯔꯤꯒꯣꯏ ꯃꯃꯤꯠꯇ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕꯁꯤ ꯂꯤꯂꯥꯕꯥꯕꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯆꯥꯎꯊꯣꯏ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯤꯄꯥꯏꯖꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯂꯥꯕꯥꯕꯨ ꯃꯍꯥꯛꯀꯤ ꯇꯤꯝ 5 ꯑꯗꯨꯗ ꯃꯊꯪ ꯁ꯭ꯀ꯭ꯔꯤꯞꯁꯤꯡꯗꯨ ꯌꯦꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯤꯂꯥ ꯁꯥꯟꯅꯍꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯗꯁꯨ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡꯗꯨ ꯌꯥꯝꯅ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯊꯣꯏꯁꯨ ꯂꯤꯂꯥꯕꯥꯕꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯌꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯂꯥꯕꯥꯕꯨꯅ ꯑꯇꯣꯞꯄ ꯃꯍꯥꯛꯀꯤ ꯇꯤꯝ 5 ꯑꯃꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯤꯝ 10 ꯁꯨꯈ꯭ꯔꯤ ꯃꯇꯝ ꯈꯔꯗꯤ ꯇꯤꯝ 10 ꯑꯗꯨ ꯂꯤꯂꯥꯕꯥꯕꯨꯅ ꯑꯃꯗꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯋꯥꯁꯜꯂꯛꯂꯤ ꯄꯩꯁꯥꯕꯨꯗꯤ ꯃꯄꯥꯟ ꯅꯥꯏꯗꯅ ꯂꯥꯛꯂꯤ ꯑꯗꯨꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯤꯝ 10 ꯑꯗꯨ ꯁꯦꯟꯅꯕꯗ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯍꯩ ꯂꯤꯂꯥꯕꯥꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯈꯥꯗ ꯊꯝꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯆꯂꯥꯏꯕꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯞ ꯏꯍꯜꯂꯤꯕ ꯂꯥꯏꯠ ꯑꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯀ꯭ꯔꯤꯞ 10 ꯏꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯤꯔꯤꯕ ꯆꯥꯛꯊꯥꯛ ꯑꯗꯨꯒ ꯆꯥꯟꯅꯗꯦꯁꯨ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯣꯖꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯀꯩꯅꯣ ꯑꯣꯖꯥꯅ ꯃꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯆꯥꯛꯊꯥꯛ ꯍꯦꯟꯒꯠꯅ ꯄꯤꯒꯗꯕꯅꯤ ꯊꯕꯛ ꯍꯦꯟꯅ ꯁꯨꯔꯕꯗꯤ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅ ꯑꯣꯖꯥꯗ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯞ 10 ꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯄꯤꯔꯤꯕꯗꯨꯕꯣ ꯍꯣꯏ ꯄꯩꯁꯥꯅ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯏꯅꯦ ꯂꯥꯏꯁꯨ ꯁꯥꯎꯔꯛꯂꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯖꯥꯠꯅꯤꯀꯣ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯑꯁꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯕꯣ ꯇꯣꯛꯂꯣ ꯅꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯑꯃꯈꯛꯇꯪꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯟꯖꯜꯂꯣ ꯅꯠꯇꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯑꯣꯖꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯈꯔꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯩꯅ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯇꯥꯟꯁꯤꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯤꯝ 10 ꯑꯁꯤꯗꯤ ꯑꯩꯅ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯑꯣꯖꯥꯗ ꯑꯩꯅ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯔꯤꯕꯗꯤ ꯑꯗꯨꯃꯥꯏꯅ ꯇꯣꯛꯂꯒ ꯑꯃꯈꯛꯇꯪꯗ ꯍꯥꯏꯕꯗꯤ ꯇꯤꯝ ꯑꯃꯈꯛꯇꯪꯗ ꯑꯣꯟꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯒ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕꯁꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯁ꯭ꯀ꯭ꯔꯤꯞ 10 ꯄꯨꯈꯤꯗ ꯉꯥꯏꯔꯤꯗꯥꯏꯅꯦ ꯑꯣꯖꯥ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯁ꯭ꯀ꯭ꯔꯤꯞꯀ ꯀꯔꯤꯒ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯨꯝꯅ ꯂꯥꯏ ꯎꯕ ꯄꯥꯝꯃꯤ ꯂꯥꯏꯗꯒꯤ ꯑꯩ ꯃꯇꯦꯡ ꯂꯧꯕ ꯄꯥꯝꯃꯤ ꯍꯩ ꯃꯗꯨ ꯍꯥꯏꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯆꯍꯦꯟꯁꯨ ꯍꯦꯜꯂꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯍꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯀꯥꯕꯛ ꯈꯔ ꯍꯩꯕ ꯍꯥꯏꯗꯤ ꯁꯨꯋꯩ ꯍꯩꯇꯕꯒꯨꯝꯕꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯗꯤ ꯅꯈꯣꯏꯁꯤ ꯖꯦꯔꯣ ꯅꯣꯂꯦꯖꯅꯤꯅꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯁꯜꯂꯨꯔꯒ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯅꯪꯅꯅꯦ ꯄꯥꯝꯂꯒꯗꯤ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏꯀꯣ ꯑꯣꯖꯥ ꯑꯃꯕꯨ ꯑꯣꯏꯔꯦ ꯇꯝꯕꯨ ꯇꯝꯂꯕꯁꯨ ꯇꯝꯕꯨ ꯇꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯇꯥꯕꯤꯌꯨ ꯑꯩ ꯂꯥꯏ ꯀꯧꯊꯣꯛꯅꯕ ꯂꯩꯋꯥ ꯑꯗꯨ ꯈꯪꯗꯕ ꯌꯥꯗꯦ ꯉꯁꯤꯃꯛ ꯄꯤꯕꯤꯌꯨ ꯍꯥꯏ ꯂꯤꯂꯥꯕꯥꯕꯨ ꯅꯪꯁꯤ ꯆꯍꯤ 50-60 ꯁꯨꯖꯤꯜꯂꯛꯂꯕ ꯃꯤꯑꯣꯏꯅꯤꯅꯦ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯒ ꯋꯥ ꯉꯥꯡꯉꯨ ꯊꯛꯇ ꯃꯤꯍꯨꯟ ꯍꯨꯜꯂꯒ ꯉꯥꯡꯒꯅꯨꯅꯦ ꯇꯤꯟ ꯌꯣꯜꯂꯒ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯑꯣꯖꯥ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ
ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯩꯋꯥ ꯄꯨꯗꯅꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯌꯥꯝ ꯑꯁꯤꯗꯤ ꯉꯥꯎꯏꯗꯅ ꯐꯔꯦ ꯑꯩꯕꯣ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ ꯄꯨꯈ꯭ꯔꯣꯏꯕ ꯂꯩꯋꯥꯗꯣ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯂꯤꯂꯥ ꯕꯥꯕꯨꯗ ꯂꯥꯏ ꯀꯧꯊꯣꯛꯅꯕꯒꯤ ꯂꯩꯋꯥ ꯑꯗꯣ ꯇꯝꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯂꯥ ꯕꯥꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯈꯤ ꯍꯟꯗꯛ ꯂꯤꯂꯥ ꯕꯥꯕꯨꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯗꯤ ꯋꯥꯈꯜꯗ ꯏꯆꯤꯡꯗ ꯆꯤꯡꯅꯩ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯤꯂꯥ ꯑꯁꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯤ ꯄꯥꯝꯅꯗꯕꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯕ ꯂꯤꯂꯥꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯈꯜꯂꯛꯂꯤ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯃꯍꯥꯛꯄꯨ ꯂꯥꯏ ꯇꯤꯟꯒ ꯁꯥꯟꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯊꯣꯡꯅ ꯍꯥꯏꯗꯣꯛꯆꯕꯗꯤ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯂꯥ ꯕꯥꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯗꯣ ꯀꯧꯗꯣꯛꯂꯒꯦ ꯍꯥꯏꯕꯗꯨꯃ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯤꯂꯥ ꯕꯥꯕꯨꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯦꯟ ꯔꯣꯗ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯁꯨꯡꯂꯞ ꯇꯧꯕ ꯗꯨꯀꯥꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯂꯝꯍꯥꯡ ꯑꯃꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯄꯨꯝꯅꯃꯛ ꯀꯅꯥꯁꯨ ꯆꯠꯇꯕꯅꯤꯅ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥ ꯕꯥꯕꯨ ꯇꯞꯅ ꯀꯅꯥ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯨꯕꯗꯒꯤꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯗꯨꯅ ꯈꯧꯗꯦꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯂꯤꯂꯥ ꯕꯥꯕꯨꯅ ꯃꯤ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯂꯤꯂꯥ ꯕꯥꯕꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯨꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪ ꯑꯗꯨꯝꯅ ꯂꯥꯎꯔꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯇꯥꯔꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯑꯩꯕꯨ ꯀꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯤꯂꯥ ꯕꯥꯕꯨꯗ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥ ꯕꯥꯕꯨꯅ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒ ꯅꯉꯣꯟꯗ ꯁꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯤꯂꯥ ꯕꯥꯕꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯉꯣꯟꯗ ꯊꯕꯛ ꯈꯔ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯀꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯤꯂꯥ ꯕꯥꯕꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯒꯤ ꯂꯝꯄꯥꯛꯇ ꯀꯔꯤꯗ ꯃꯤꯉꯣꯟꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯎꯠꯇꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛꯅꯤ ꯑꯗꯨꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯁꯤ ꯐꯪꯅꯅꯕ ꯑꯃꯗꯤ ꯌꯥꯝ ꯊꯨꯅ ꯍꯩꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯗꯤ ꯃꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯑꯣꯡꯗ ꯂꯤꯂꯥ ꯑꯁꯤ ꯁꯥꯟꯅꯈꯤꯕꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯑꯃꯗꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯌꯥꯝꯅ ꯏꯟꯅꯕ ꯗꯤꯃꯥꯟ ꯂꯩꯕ ꯃꯃꯤꯡ ꯑꯃ ꯆꯠꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯁꯦꯟꯅꯕꯗ ꯑꯩꯁꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯄ ꯉꯝꯅꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯅꯁꯥꯅ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯇꯧꯒꯗꯕꯨ ꯑꯗꯨ ꯅꯠꯇꯕꯗ ꯅꯪꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯂꯥ ꯕꯥꯕꯨꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯁꯤ ꯌꯥꯝꯅ ꯊꯕꯛ ꯇꯧꯕꯗ ꯌꯥꯡꯕ ꯑꯃꯗꯤ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯨꯠ ꯐꯥꯎꯗꯣꯛꯄ ꯉꯝꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯕꯛ ꯅꯪꯅꯔꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯁꯥꯁꯦ ꯆꯣꯛꯊꯕꯁꯨ ꯅꯥꯏꯍꯟꯗꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯤ ꯂꯤꯂꯥ ꯕꯥꯕꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯃꯗꯨꯒꯤ ꯄꯋꯥꯔ ꯑꯗꯨ ꯄꯤꯔꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯆꯥꯛꯊꯥꯛꯀꯤ ꯃꯈꯥ ꯄꯣꯜꯂꯤ ꯄꯋꯥꯔ ꯑꯗꯨꯗꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯖꯤꯕ ꯑꯃꯒꯤ ꯊꯋꯥꯏ ꯄꯤꯌꯨ ꯍꯥꯏꯔꯤ
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯤꯂꯥꯕꯥꯕꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯃꯌꯥꯝꯁꯤꯡꯅꯁꯨ ꯍꯥꯏꯅꯕ ꯌꯦꯟ ꯍꯥꯏꯕꯗꯣ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯟ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯂꯥꯕꯥꯕꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯤꯂꯥꯕꯥꯕꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ, ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯍꯜꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯤꯂꯥꯕꯥꯕꯨ ꯃꯁꯥꯗꯣ ꯆꯣꯛꯊꯕ ꯄꯠꯊꯕ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯇꯧꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯊꯨꯅꯁꯨ ꯌꯧꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯂꯥꯕꯥꯕꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯃꯨ ꯑꯗꯨꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒ ꯍꯜꯍꯟꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯤꯂꯥꯕꯥꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯇꯧꯒꯦ ꯍꯥꯏꯕꯇ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯂꯕꯅꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯂꯥꯕꯥꯕꯨꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 4 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯂꯥꯕꯥꯕꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯕꯃꯛꯇꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯁꯦꯟ ꯊꯨꯝꯒꯤ ꯑꯃꯗꯤ ꯆꯤꯟꯖꯥꯛꯀꯤ ꯉꯥꯛ ꯅꯠꯇꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯇꯨꯝꯗꯕ ꯃꯈꯩ ꯊꯣꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯕ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯀꯥꯟꯗꯅ ꯂꯤꯂꯥꯒꯤ ꯑꯃꯨꯛ ꯆꯦꯟꯕ, ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ, ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯏꯃꯨ ꯑꯁꯤꯅ ꯉꯥꯏꯔꯤꯕꯁꯤ ꯂꯤꯂꯥꯕꯥꯕꯨꯅ ꯃꯁꯥ ꯁꯣꯛꯆꯤꯜꯂꯛꯄ ꯑꯃꯗꯤ ꯍꯅꯨꯁꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥꯕꯥꯕꯨ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯁꯣꯛꯆꯤꯜꯂꯛꯂꯤ꯫ ꯗꯣꯛꯇꯔꯗ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕ ꯃꯇꯝꯗꯅ ꯃꯍꯥꯛ ꯇꯨꯝꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯗꯨꯅ ꯈꯔ ꯁꯥꯡꯅ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯣ ꯂꯤꯂꯥꯕꯥꯕꯨꯅ ꯉꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯂꯥꯕꯥꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯂꯤꯂꯥ ꯇꯝꯐꯝ ꯑꯃꯗ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯋꯥꯟꯊꯔꯛꯈꯤ꯫ ꯂꯤꯂꯥꯕꯥꯕꯨꯅ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯜꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯤꯂꯥꯕꯥꯕꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯗ ꯆꯠꯈꯤ꯫ ꯗꯣꯛꯇꯔ ꯂꯤꯂꯥꯕꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯂꯤꯂꯥꯕꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯇꯨꯝꯗꯕ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯦ ꯈꯜꯂꯣꯏꯗꯕ ꯄꯣꯠꯇ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ, ꯂꯩꯇꯕ ꯄꯣꯠꯇ ꯄꯪꯎꯗ ꯎꯕ, ꯍꯦꯂꯣꯁꯤꯅꯦꯁꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯗꯣꯛꯇꯔꯅ ꯃꯇꯝ ꯈꯔ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯨꯝꯅ ꯂꯤꯂꯥꯕꯥꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯗꯥꯏꯗꯁꯨ ꯆꯠꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯍꯤꯞꯄꯒ ꯑꯗꯨꯃꯛ ꯂꯩꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯑꯃ ꯆꯪꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯄꯪꯆꯠꯇ ꯆꯠꯅꯤꯡꯕ, ꯂꯤꯂꯥ ꯇꯝꯅꯤꯡꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯤꯂꯥꯕꯥꯕꯨ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯤꯂꯥꯕꯥꯕꯨꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯆꯥꯎꯊꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯤꯂꯥꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯋꯥꯠ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯀꯧꯊꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯆꯥꯎꯊꯣꯏꯅ ꯃꯗꯣ ꯂꯣꯏꯁꯤꯟꯕꯃꯛꯇꯤ ꯍꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕꯗꯒꯤ ꯃꯍꯥꯛ ꯐꯥꯎꯕ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥꯕꯥꯕꯨꯒꯤꯁꯨ ꯌꯥꯎꯅ 2 ꯁꯨꯖꯤꯜꯂꯛꯄ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯃꯊꯥ ꯁꯥꯔꯕꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥꯕꯥꯕꯨꯒꯤ ꯑꯥꯁꯇꯤ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯇꯝꯅꯕꯒꯤ ꯉꯝꯈꯩꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯂꯤꯂꯥꯕꯥꯕꯨꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯒ ꯂꯤꯂꯥꯕꯥꯕꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯃꯟꯕꯅ ꯂꯩꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯥꯁꯇꯤ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯥꯕꯨꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯩꯐꯝ ꯆꯠꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯈꯣꯏ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯇꯨꯝꯂꯤꯕꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯗꯨꯡ ꯆꯠꯄ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫
Matam aduta Sanatombi mahak tumlambadagi karino ama masada phaurakpadagi akoibaduta phuklauna phamgatlaga koyeng yengi mahaki leiriba phamung aduki khuyata kanagumba ama leplaga chatkibagi khonjel lama tabaduta Sanatombi tumba yadruna mahak phukhogatuna yengaklibani adubu mahaki phamung adugi akoibadadi kanasu chalamdi matam aduta Sanatombina kanarone hojikta kuya sida muri chakchibadabo ngasai dagi makhol khara tarambadagi haudo hendoktana aigi nakti yausilaledana siri oja amaibaduna di asni sora torb matungda thawai asi chatkigane na haibani aduga sum torlibasna karino mangthakta aigi inempoka ikupoka sikibadu sumana nongmata khak tawkidabani aduga hadak mahak laitabasidana kayada hena sathiriba mahakna kalingigi matamda mahak matumta murum sunba adudagi kanagumba maga wari watai sanaba kaya amasu tawkibani mahakpu lai sanaramba jatlani adumna Sanatombi wakhal khanduna ngahak leiringai ikhang khanghaudana mahakki tunggi sammadu pairaga mahakpu phamungromda laktuna chingthai adumna makhol jamna hauna bomlauna chingthakiba aduda Sanatombi su masam adusu nari makok adusu nari asomna tawduna haujiki Sanatombi khangpek khangduna mahak amuk haugatuna koibadri yengi Sanatombina karino haduna koilau laukhibadagidi mahakki masam amuk sing chensilakhi aduga kari tawrabagi ima haiduna hangi Sanatombina mahakna haujik ukhiba amadi tawkhiba sing adu loinamak wari liduna khanghalli matam maduta Sanatombigi machasing aduna haujikti imase matomta thadokpa nongaitre haiduna makoi singi maraktagi mau amaga tumnanabagidamagta hairami adupu Sanatombina yanida matomta tumgi haiduna hairakpadagi machasing adusu phare haiduna mayumlomda haibet magi kanungda loinamak changnakhri somdana Sanatombi mahak wakhallama khanbadagi machasingna hario wafam madu yadribani Sanatombina khalli yum masida hojik laklibaduna karigumbada Lilababugi thawai minel oirabadi mahak unaduna mahakna kari pendaba leibadagi asumna tawribano haibatu khanghallage khangdoklage khangladuna Sanatombi leiribani hojikti mikup kharagi matungda unwai mukchikri mayam sumagi magi kada loinamak lainakhrabani tumthabadi yanaramdi purol saron ngahak tumtharubadani Sanatombina kainoma tawri haiduna lawrakhibado masidagidi mayamdo amukki hena mamit singduna tumba yanadrabani masigi matung Sanatombigi kaado thonglon senduna mahak phamung adata tumina phamlaga leiri matam tanja adu makata Sanatombina phamliba kangkha adudagi khonjal amada mina hebagi khonjal ama tarakli aduga karino ama sonbagi mongda murum sonbagi khonjal tari matawasumna naheba amati murum sonbagi khonjal ani aduna yanaraga Sanatombigi manakongda changlakpa matamdari mahakado swai lawi Sanatombi akiba punamak phajinduna hairi karigino nangna adumna ingoda kihalibadubo tholo aigi mas tholokdo aduga warido ningchini sasi adumna Sanatombina hairoba aduta kangkha makha adudagi muri tawba matapna lithurukli madu ubata Sanatombidi mihon thahun chengkhatkri mahak masasi karino ma tawkhrabani kadaida leikhi haiba phawba mahak khangkrabani matam maduta kangkhatagi tholokliba amuba saktam maduna mami aduna mahaki phamungi sidai khuya orapna phamli Sanatombi phugutuna mahak kangkhal khalliba adugi matai amada tasinduna leiri matam maduta asom thangba wangmadagi muri tawboduna ado ilanglangna Sanatombida yingakpaduta Sanatombi kimanmana masadu thak nikri humangna pi kangkhri wa ngangba phawba ngamkhidre kiman kibra ado uisinduna khangli aduga mahakna hangli kari pendaba leibana nahana pham masada laklibano nangi kari pendaba leirabagi haiduna hangli matam maduta asomki kangkhal wangmada phamliba musin muba mami aduna nahana haribadu karino ayasi Lilababu natti hairakpada Sanatombidi khangba ngamduna dumuk wanthakri asomna Sanatombina wanthakhiba dutta phamungi mataita phamlambanina mahak longkhrak longna leimaida tarakhi
ꯀꯥꯡꯈꯜ ꯑꯗꯨꯁꯨ ꯇꯠꯊꯗꯨꯅ ꯀꯥꯡꯈꯜ ꯇꯠꯊꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯕꯨꯔꯨꯡ ꯕꯨꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯐꯥꯀꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯝꯈꯤ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯥꯈꯜ ꯂꯥꯛꯃꯜꯂꯛꯇꯕꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯈꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯁꯅꯥꯇꯣꯝꯕꯤ ꯋꯥꯈꯜ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯀꯔꯤꯅꯣꯃꯗꯤ ꯇꯧꯈꯤ ꯃꯁꯥꯗ ꯄꯪꯀꯤꯗ ꯀꯤꯕ ꯎꯔꯨ ꯎꯔꯨ ꯈꯨꯗꯤꯡꯃꯛ ꯄꯪꯈꯪꯗ ꯈꯪꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯏꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯅꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤ ꯂꯥꯏꯒꯨꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯕꯝꯇꯪ ꯇꯥꯅ ꯊꯣꯛꯄꯤꯌꯨ ꯑꯗꯨꯝꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯂꯤꯂꯥꯕꯥꯕꯨꯅ ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯛꯈꯤ ꯑꯗꯨꯒ ꯂꯤꯂꯥꯕꯥꯕꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯁꯤꯅ ꯐꯥꯖꯤꯜꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯂꯦ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯈꯤ ꯂꯥꯏꯃꯨ ꯑꯁꯤ ꯂꯤꯂꯥꯕꯥꯕꯨꯅ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯁꯨꯝꯗꯧꯕꯅꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯃꯍꯥꯛꯅ ꯅꯈꯣꯏ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨꯀꯣ ꯈꯣꯏꯌꯨꯝ ꯂꯥꯏ ꯚꯨꯠ-ꯄ꯭ꯔꯦꯠ ꯂꯥꯏꯃꯨ ꯑꯃ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯅꯤ ꯍꯧꯖꯤꯛ ꯃꯊꯤ ꯐꯣꯡꯂꯤꯕꯁꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥꯕꯨꯡ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯄꯥꯝꯂꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯕꯛ ꯑꯃꯈꯛꯇꯪꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯈꯅꯤ ꯅꯈꯣꯏꯅ ꯂꯝ ꯊꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯂꯥꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯅ ꯀꯩꯗꯧꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯂꯥꯏꯒ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏ ꯑꯁꯤꯗꯤ ꯐꯠꯇꯕ ꯃꯤꯒꯤ ꯊꯋꯥꯏ ꯆꯥꯕ ꯂꯥꯏꯅꯤꯗꯣ ꯑꯗꯨꯅ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯐꯕ ꯂꯥꯏꯒ ꯂꯩꯃꯤꯟꯅꯔꯒꯅ ꯆꯥꯎꯈꯠꯄꯒꯤ ꯋꯥꯅꯤ ꯐꯠꯇꯕ ꯂꯥꯏꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯇꯨꯔꯩ ꯏꯔꯩ ꯆꯤꯟꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯃꯥꯡꯕ ꯊꯋꯥꯏ ꯃꯥꯡꯕ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯁꯤ ꯇꯥꯜꯍꯧꯕꯅꯗꯤ ꯍꯦꯟꯅ ꯐꯩꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯂꯒ ꯂꯥꯏ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯕꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯐꯔꯦ ꯊꯧꯔꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯧꯔꯝ ꯍꯥꯏꯕꯕꯨ ꯏꯆꯝ ꯆꯝꯕ ꯊꯧꯔꯝꯅꯤ ꯂꯥꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈꯤꯕꯒꯤ ꯋꯥꯐꯝꯅꯤꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯍꯜꯍꯟꯈ꯭ꯔꯣ ꯀꯩꯅꯣ ꯇꯧꯒꯗꯕꯨ ꯑꯗꯨꯝꯅ ꯂꯥꯏ ꯑꯁꯤ ꯍꯦꯛ ꯍꯜꯍꯟꯈꯤꯕꯗ ꯅꯈꯣꯏꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯅꯒꯅꯤ ꯃꯔꯝꯗꯤ ꯅꯄꯥꯕꯨꯡꯅ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯂꯧꯔꯤ ꯍꯤꯡꯒꯣꯜ ꯄꯨꯝꯅꯃꯛ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯦꯞꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯥꯏ ꯑꯗꯨꯅ ꯄꯨꯕꯗ ꯂꯣꯏꯅꯃꯛ ꯆꯠꯈꯤꯒꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯅꯈꯣꯏ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯌꯥꯏꯋꯥꯏꯗ ꯂꯩꯕꯁꯨ ꯌꯥꯏ ꯃꯗꯨꯃꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯋꯥ ꯇꯥꯅꯩ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯃꯗꯨꯅꯁꯨ ꯌꯥꯃꯟꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯗꯨ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯈꯣ ꯑꯩꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯖꯕꯗꯨ ꯄꯥꯝꯃꯤ ꯂꯥꯏꯒ ꯂꯣꯏꯅꯔꯕ ꯂꯩꯕ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯑꯁꯣꯝꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯖꯔꯕꯁꯨ ꯂꯥꯏꯒ ꯂꯣꯏꯅꯔꯒ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ ꯂꯜ ꯍꯥꯏꯕꯗꯨꯗꯤ ꯇꯥꯜꯂꯒ ꯐꯪꯉꯤ ꯍꯥꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯧꯈꯤꯕ ꯊꯕꯛꯅꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ
ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛ ꯂꯦꯞꯂꯣ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ꯫ ꯅꯍꯥꯛꯄꯨ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤꯅ ꯃꯗꯨ ꯅꯍꯥꯛꯀꯤ ꯀꯨꯁꯤ ꯇꯧꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯍꯥꯛꯅ ꯊꯕꯛ ꯄꯥꯏꯊꯣꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯅ ꯈꯪꯂꯛꯂꯕꯅꯤꯅ ꯅꯪꯒꯤꯁꯨ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯌꯥꯅꯔꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯦꯞꯁꯤꯟꯈꯤꯕ ꯂꯟ ꯄꯨꯝꯅꯃꯛ ꯄꯨꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ, ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯀꯅꯤ꯫ ꯑꯗꯣ ꯃꯍꯥꯛ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯃꯥꯡꯂꯣꯏ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯅꯥꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯝꯂꯤ꯫ ꯃꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯅꯈꯣꯏꯅ ꯆꯥꯝꯃ ꯌꯦꯡꯂꯕꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ, ꯑꯗꯨꯅ ꯍꯦꯟꯅ ꯇꯨꯝ ꯂꯟ ꯆꯠꯄ ꯍꯦꯟꯒꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯃꯨꯛꯀꯗ ꯑꯗꯨꯃꯛ ꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯂꯤꯂꯥꯕꯥꯕꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯐꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯍꯥꯏꯕꯗꯤ ꯂꯤꯂꯥꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯍꯣꯏ, ꯑꯃꯥꯏꯕ ꯑꯃꯅ ꯂꯩꯇꯥꯏꯅꯕꯤꯕꯗꯒꯤ ꯐꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯕ, ꯀꯝꯗꯧꯅ ꯂꯥꯏ ꯂꯣꯏꯁꯤꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯤꯂꯥꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏ ꯃꯁꯥꯗꯣ ꯏꯄꯥꯏ ꯊꯥꯕꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯥꯏꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯗꯤ ꯃꯍꯥꯛꯁꯨ ꯄꯥꯝꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯂꯟ ꯊꯨꯝ ꯑꯁꯤ ꯃꯥꯡꯖꯈ꯭ꯔꯕꯗꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕꯗꯣ ꯃꯍꯥꯛꯅ ꯄꯥꯝꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯂꯩꯐꯝ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯤꯂꯥꯕꯥꯕꯨꯒꯤ ꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯁꯅꯥꯇꯣꯝꯕꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯑꯍꯜ ꯑꯣꯏꯅꯒ ꯂꯩꯕꯒ ꯌꯥꯝꯅ ꯀꯟꯅ ꯅꯥꯁꯤꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯍꯥꯛ ꯂꯥꯌꯦꯡꯕꯗ ꯌꯨꯝꯒꯤ ꯃꯥꯟꯖꯥꯡ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯂꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯅꯤꯅ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯃꯥꯟꯖꯥꯡ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯂꯥꯌꯦꯡꯂꯕ ꯐꯥꯎꯕ ꯁꯅꯥꯇꯣꯝꯕꯤ ꯐꯠꯂꯛꯇꯕ ꯑꯗꯨꯗ ꯃꯤꯄꯥꯏ ꯊꯕꯥꯏꯔꯛꯄꯗꯒꯤ ꯂꯤꯂꯥꯕꯥꯕꯨꯕꯨ ꯌꯦꯡꯕꯤꯈꯤꯕ, ꯃꯈꯣꯏꯒꯤ ꯌꯨꯝꯕꯨ ꯌꯦꯡꯕꯤꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯤꯂꯥꯕꯥꯕꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ, ꯃꯍꯥꯛ ꯂꯥꯌꯦꯡꯕꯗ ꯌꯨꯝꯒꯤ ꯃꯥꯟꯖꯥꯡ ꯄꯨꯝꯅꯃꯛꯁꯨ ꯇꯨꯝꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯅ ꯅꯧꯅ ꯂꯦꯞꯁꯟꯕ ꯅꯠꯇꯕ ꯃꯥꯟ ꯐꯥꯎꯕ ꯀꯥꯏꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯕꯤꯕ ꯃꯇꯝꯗꯗꯤ ꯈꯪꯂꯦ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ, ꯈꯣꯏꯌꯨꯝꯂꯥꯏ ꯑꯗꯨꯅ ꯈꯟꯕ ꯃꯇꯝꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯈꯜꯂꯝꯂꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯔ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯁꯣꯜꯂꯒ ꯂꯩꯔꯕ ꯅꯣꯏꯒꯤ ꯏꯃꯥꯗ ꯇꯥꯏꯅꯈꯤꯕꯅꯤꯅ ꯅꯃꯥꯁꯤ ꯍꯪꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯃꯥꯁꯤ ꯊꯋꯥꯏ ꯃꯥꯡꯂꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯔꯦ, ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯍꯧꯔꯛꯂꯒꯅꯤ꯫ ꯌꯨꯝꯗ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯄꯨꯗꯔꯛꯂꯒ ꯊꯝꯂꯤꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦ꯫ ꯁꯦꯕꯥ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯨꯗꯤ ꯆꯠꯈ꯭ꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯄꯗ ꯁꯅꯥꯇꯣꯝꯕꯤ ꯑꯅꯥꯕ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯧꯕ ꯐꯠꯇꯕ ꯑꯗꯨꯒꯤ ꯀꯔꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯊꯣꯏꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯟꯇꯛꯃꯨꯛꯇꯤ ꯍꯥꯏꯔꯔꯦ, ꯃꯥꯟꯖꯥꯡ ꯃꯌꯥꯝꯁꯦ ꯃꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯡꯖꯈ꯭ꯔꯁꯅꯨ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯥꯡꯖꯈ꯭ꯔꯁꯅꯨ, ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯕꯨꯗꯤ ꯀꯜꯂꯝꯃꯨ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯑꯗꯨꯅ ꯃꯥꯟꯖꯥꯡ ꯑꯗꯨ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯗ ꯑꯅꯥ ꯑꯋꯥ ꯄꯤꯒꯗꯕ ꯑꯣꯏꯔꯕꯗꯤ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯂ ꯅꯠꯇ꯭ꯔꯒꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯃꯧꯗꯔ ꯀꯔꯤꯅꯣꯝꯃ ꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯨꯅ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯂꯥꯏ ꯑꯗꯨꯅ ꯆꯪꯅꯤꯡꯕ ꯗꯁꯥ ꯁꯣꯟꯕ ꯃꯤ ꯑꯃꯗ ꯆꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯗꯣ ꯇꯥꯟꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯂꯥꯏ ꯑꯗꯨꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯣ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯑꯗꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯂꯥꯏ ꯑꯁꯤ ꯀꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯈꯤ ꯃꯤꯑꯣꯏ ꯑꯗꯣ ꯑꯃꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤ ꯑꯗꯨꯒꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯔꯝꯗꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯂꯩꯋꯥ ꯑꯗꯣ ꯑꯩꯅ ꯂꯧꯖꯍꯧꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯂꯩꯋꯥ ꯑꯗꯣ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯑꯋꯣꯏꯕꯃꯛꯀꯤ ꯂꯥꯏ ꯑꯗꯣ ꯊꯣꯛꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯥꯒ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯂꯥꯏꯁꯤ ꯆꯍꯤ ꯑꯃ ꯑꯅꯤꯈꯛ ꯂꯣꯏꯅꯔꯛꯄꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯤ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯆꯍꯤ 150 ꯂꯣꯏꯅꯔꯦꯅ ꯍꯥꯏꯁꯤꯅꯗꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯁꯤ ꯃꯔꯥ ꯇꯥꯈ꯭ꯔꯦ ꯅꯪꯅ ꯃꯥꯕꯨ ꯇꯥꯟꯕ ꯃꯇꯝꯗ ꯑꯃꯗꯤ ꯑꯩꯅ ꯇꯥꯟꯕ ꯃꯇꯝꯗ ꯄꯥꯛ ꯍꯦꯛꯇ ꯌꯥꯔꯔꯣꯏ ꯂꯥꯏ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯀꯠꯀꯗꯕꯅꯤ ꯑꯗꯨꯝꯅ ꯀꯠꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯇꯧꯖꯈꯤꯕ ꯃꯍꯥꯛꯄꯨ ꯂꯥꯛꯅꯈꯤꯕꯁꯤꯡ ꯑꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯄ꯭ꯔꯥꯏꯖꯤꯠ ꯅꯤꯖꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯅ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯃꯥꯏꯕꯗꯨꯅ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯥꯔꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯥꯏꯃꯨ ꯑꯗꯨ ꯀꯧꯔꯤ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯍꯣꯗꯣꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯑꯃꯨꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯥꯎꯊꯣꯏꯗ ꯇꯝꯂꯤ ꯆꯥꯎꯊꯣꯏ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯍꯞꯇꯥ ꯑꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯄꯤꯌꯨ ꯍꯥꯏꯔꯤꯅꯦ ꯀꯔꯤ ꯑꯗꯨꯗꯤ ꯃꯤ 9ꯀꯤ ꯊꯋꯥꯏ ꯃꯤ 9ꯀꯤ ꯊꯋꯥꯏ ꯄꯤꯌꯨ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯄꯤꯒꯅꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯐꯥꯔꯨꯔꯒ ꯄꯨꯔꯛꯂꯒ ꯂꯥꯏꯃꯨ ꯑꯁꯤꯗ ꯄꯤꯒꯗꯧꯔꯤꯕꯔꯥ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯆꯥꯎꯊꯣꯏꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯕꯨꯗꯤ ꯅꯠꯇꯦ ꯃꯤꯑꯣꯏ ꯑꯃ ꯅꯍꯥꯛꯅ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯌꯦꯛ ꯁꯂꯥꯏ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯣ ꯂꯥꯏ ꯑꯁꯤꯗ ꯀꯠꯊꯣꯛꯀꯗꯕꯅꯤ ꯃꯤꯑꯣꯏ ꯑꯗꯣ ꯅꯍꯥꯛꯀꯁꯨ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯅꯪꯒꯤ ꯃꯔꯤ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯃꯔꯤ ꯑꯣꯏꯒꯗꯕꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯆꯥꯅꯁꯨꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯣꯏꯒꯗꯕꯅꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯗꯤ ꯌꯥꯗꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯨ ꯋꯥꯍꯜꯂꯗꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯅꯍꯥꯛꯅ ꯇꯧꯊꯣꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯌꯦꯡ ꯁꯤꯈ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯣꯠꯅ ꯅꯩꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯃꯍꯥꯛꯅ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯀꯟꯅ ꯁꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒ ꯌꯥꯅꯗꯕ ꯃꯍꯥꯛꯀ ꯃꯔꯤ ꯃꯇꯥꯗꯤ ꯈꯔ ꯊꯣꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯁꯤꯡ ꯃꯍꯥꯛꯅ ꯃꯊꯪ ꯍꯥꯏꯊꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯪ ꯍꯥꯏꯊꯔꯛꯂꯕ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯌꯥꯔꯕꯅꯤꯅ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯁꯤ ꯅꯍꯥꯛꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯅꯍꯥꯛ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯌꯥꯁꯟꯅꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯂꯥꯏ ꯀꯠꯊꯣꯛꯈꯤ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯂꯥꯏ ꯍꯦꯛ ꯈꯣꯏꯔꯝꯈꯤꯕꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯩꯔꯦꯜꯁꯨ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤꯗꯣ
ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯑꯅꯥ ꯂꯥꯌꯦꯡꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯤꯒꯗꯕ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤꯡ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯈꯔꯒ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯈꯔꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯀꯠꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ इखंग खंगौदुना नारमलगा हप्ता अमा अनिदा अदुमक तयंगपान थादोकनखी मतौ असुमना चाउथोइगी लेरमलिबा युमगी लेकाय अमदी महाके मरी मतागे मियोइसिंग थंगना मथंग मथंग सिखिबदुदा मयाम खरदि चिंगनखी चाउथोइना लाइ सानबदगी थबकसिंग असे तौरिबनि हाइदुना अदुबु मदुगी साखी साबोल लैतबना मरम मोरका तुमिन तुमिनबुदी लैनखी मतौ असुमना लाइगी मतेंग लौरुबा अमदी वादना नुंगाइनिंगलुबा मखोइसिंग अदो महाकी तौबा याद्रबा थबकसिंग लोनना मखोइगी मरी मता फाबो अवाना नांगदुना मखोइगी थवाई मांगजखी अदुगा मखोइना लेपसललंबा मानजांग पुनमक हौजिक्ति अमत्ता लेमहौदना मांग ताकना तुमखी वारियसति मतांग असता लोइसिनजरी मयामपु अरोइबदा अमुक्का हन्ना खुरुमजरी आइना वारियसि पाथोकसबा मतमदा सोइफेलानखिबा वाहाई वता केबेक ताबेरिबा पुनमकना पुक्चल चाउना ngaकबिगनी